Akasvani Imphal Kshetrimayum Chitrabhanu na pau pazari. Ngasi Malem Simbatuna World Press Freedom Day Pangthoknari Kumsi Chehigi Hiramdi reporting in the Brave New World Impact of Artificial Intelligence on Press Freedom and Media Haibasini. Manipur su Seita Topalum na Sinduna Numit Asigi Palantoro Manipur Press Club ta Hojik Pangthokli Thorum Aduda Pangmi Welfare Foundation gi Chairman Ningthong Khongjom Tombiras Amadi Akasvani Imphal gi Regional News Unit ki Assistant Director Thokchom Jogendra Singh Saruk Yari Thorum gi Saruk am oina veteran journalist Iboyama Lekthambamda Thiam Prem Kumar Award listing ani kutmanga khusin nagani Manipur da thokliba kanglup ki irang chehi ani pharak pagamari lenana Manipur miyangi oiba mifam ama ko combination dena Imphal gi Kumalampak ta hojik pangthokli thoramasi Imphal is zila gi sinam Jiri Bambis na puryaw na tungan mafam sing da su pangthokli ngasi nimidang wainam dana kangla nong pokthong da irang asida laikhidraba miyoy singi mafam da maira katuna ikai khumnabu utkani Manipur da lagliba English ngani kontra fawu manung da rabies lena mapung phana muthana naba sarkana pandam thamli National Rabies Control Program gi saruk amo oina Imphal zila gi oina su tongan ba school amazung club singa kusum nadana awareness program amadi anti rabies vaccine kaptopagi thoram makata na chathari hiramasi matang da zila sigi district surveillance officer Dr. K Forton Singh hai Huina chi amatungda koi yam thuna na ko hospital da chatringaida yumda irai laina phangwa pot isingjina koi phajana samthokpiba sapon tawraga minute 10 daina 13 5 bu koi phajana samthokpiu adu matungda koi mana ko hospital amada chalaga hidak si kapodra karum hidak kapani anti rabies vaccine haba malai anti rabies serum haba sule koi anti rabies vaccine se kap na baina mak to koi mana ko PAC singda koi hidak sing mar loina ma phangali doctor singna tanaraga hidak to kapthum na ba honabiu Pradhan Mantri Narendra Modi hari Angola gi Armed Forces Singh hena matang chunaba mong da sing na bigdam dole billion chani piragani analangi lam sing diamond sung ba resangi har amadi atemaru ba mineral kaya puthokpagi matang da Varat masung Angola ga leba ani gi barakta afaba mari tamna ba warep laure Angola da yoga amasung Bollywood ki film sing miyam na pamnari ba si leba ani gi marta nat ki oiba mari phagalakli haibagi khudam amani Lebani gi nahasing gi marakta apaba mari thamna bagi pandam da youth exchange program amasu hogdongna na warep laure Joint Solar Alliance ta Angola na Europe nabagi warep lorok pada Pradhan Mantri na thagat pa phongdoki Angola gi Rashtrapati nimit humni gi Varat khongsu tanga si New Delhi da thunglaki bani Lebani gi luching ba ani na tongan ba yana warol kaya su sahi tongnakhi Kendra gi Information amasung Broadcasting Mantri Ashwini Bishop na hari media amasung entertainment sector da malingi oina Varat na mangzil thana chali mang hai malingi tongan ba firm kaya lamasida bahar ka punna chamina ning bagi apamba phungdorakli Mumbai da chathari ba web summit ki manung channa Google Meta amasung Microsoft yaw na malingi firm tareka Indian Institute of Creative Technology IICT ga yana warul sing sahi tongnakre IICT asi Mumbai da lupa koti chamri changna lingkhalagani Tharumadu da wagang bada Sri Baisam na hai lagliba chekara asida IICT asi IIT amasung IIM gi thakta pukhatna naba honaragani Amarum da leba sida community radio na lawriba thodam bu kendra gi information amasung broadcasting gi Rajya Mantri Dr. L Murugan na thagat pa phungdokre mang na hai community radio ne akhoi gi nat amasung chanabe sing yokot na thamna naba honabada achawa thodang lawri Wafambasi waves mifung manung chana community radio sammelan hodopegi thoram da Sri Murugan na phungdokhibani thoram aduda tarasuba National Community Radio Award sing su kusenakhe Kendra gi ngaksal gi Rajya Mantri Sanjay Setha sig mapan da pangtokodorba Moscow Victory Day parade saruk yagani ngaksal mantraloy na hai Sri Setna Russia da ngaksal Mantri Rajnath Singh mohut sinduna chirkadabani palon thoram asida Pradhan Mantri Narendra Modi saruk yana na ba hanana bartan toropol lekhrabani Pradhan Mantri Rashtriya Bal Puraskar Award listing ani kunmanga gi nomination pislak pa yargani hari nomination asi chehi manga deki na tara nipan fawu manung deba angang sina mathang tagi July 18 pawa pislak pa yagani award asi chehi khudingi angang singna tongan malam kya da thoido hendo pathabak tobugi dama makhoi bu sakhang bu oina Varaki Rashtrapati na khusinabani thongna phaba social service environment sana khona ba art and culture amadi science amasung technology lamsingda mana asi pibani Pakistan lomdagi hakting na natragan na koine na pusat pa polam punamo Bharat kutak tagi athing bathamkre Directorate General of Foreign Trade na high notification amagi matung ina Pakistan da saban amadi Pakistan farga purak pa polam amata Bharat pushilak pa
yaroi leba asigi ngaksel amadi miyang yenglaga khungtang asi lokolakpani Indian Premier League cricket ki match amada ngasi Royal Challengers Bangalore ga Chennai Super Kings ka Bengaluru ki M Chinnaswamy Stadium da sanaragani Paulo Zare